Kuki lalhouba Singna Phayeng Maning Kangchup Ching Singda Mathak amadi Koutruk attack chatharakpada Meetei macha manga shokle ama phivam luna leiri. Police tagi fangba paumagi matung ina ngasi ayuk pung 12 khara helakpa duwaidagi masing yamlaba afaba makhagi khutlai paiba Kuki lalhouba Singna pungfam amatada Phayeng Ching Singda Mathak amadi Koutruk ki chingkhong Singda khundariba Meetei khul Singda nongmei amadi bom kaya atarakham laitana kapsinduna attack chathaba horakibani hairi. Kuki lalhouba Singna chatharakpa attack aduda lamsangdagi puyang gulit chahi kunipan lamsang bazar manaktagi entomba chahi yangkai Singda part 1 dagi thinguzam mairaba chahi taranipan Phayeng sabal laikai tomba chahi nimfunithoi amade yumnam khunodagi laisram romesh chahi kuntranipan nongmei maruna panbadagi soktuna rimsta laikanaki Makoi mangagi manungda lamsangdagi puyam gulit hairiba miyoi asidi thabakta nongmei maruna panbadagi serious oiraktuna hauzik rimski otida operation chathari lemhoriba maridi kudong thiningai oidre hairi kapnabagi pawasi hek phangbaga security force sing mafam aduda thomjinduna Kuki lalhouba Singa du takthokhinaba khut handuna nongmei round kya kapki hauzik su hairiba mafam singa sida nongmei kapnaba leptri haina pawsna makatari